Lakhipur Online Puthokzaba April ki tangkun Ningthaukaban Numit ki Khomjinba Pao tabirase. Ahanbada Maruoiba Pao Manipuri Laimalup Eastern Guwahati gi ahumrak suba chahi gi thauram Jorabad Guwahati da chinglemna pangthokre. YMCA na sinduna nongmagi oiba career counseling session ama Silchar Rajiv Bhavan da pangthokre. All Assam Manipuri Women Mairapai Coordination Committee Sonai Subdivision gi mifam pangthoktuna warep kyamaram lokre. World Meetei Council na Ukrul amasung Moirang da thokiba thodok singbu kanna yaningdaba phongdokre. 197 Battalion Jharkhand da Head Constable oina thabak tawramba Konthaujam Anand laikhidre. Assam Tripura Meetei Apunbalu ki Executive Member Laurembam Ongbi Panchami laikhidre. Amasung KSA Jiribam District Council na sinduna chatharakiba Taramangarak suba Jiri Sports Meet Lisinganika Kuntaruk loisinkre. Hauzik mapung oiba pau tabirase. Manipuri Laimalup Eastern Guwahati gi Sajibu Chakle namasung angang singa punbagi pantamda amadi Yellow Masana Kangtro Sanabagi Thorongi ahumlak suba chahi gi thoromama Amsing Jorabad Guwahati dangarang April gi 18 nongmaising nimita pangthokre. Branch ki Secretary Ahibam Robi Bala Devi na conduct tawkiba thoromaduda Loop ki President NG Bijaya Kaisamna preside tawki. Thorongi ahanba oina leptana chatharakliba Manipur gi thamoi sokpa thodok ki marakta haukiba April gi tang 3 ki anganba ayuk ki tamthiraba thodokta laikhidraba pikliba angang ani loinana penkidraba thodok adugi protester ahum yauna laikhidraba singda layama sumai rakatuna nungaitaba madi awaba phongdokpaga loinana laikhidraba thawai singda shraddhanjali pikhi. Member Kudingmakna minute amatumina leptuna mapugi mafamda thongijaki. Ayuki thoram parengda angang singna mamalonda saireng pathoknake. Pathoknakiba saireng kudingmak laikhidraba thawai singda kathokpa ngakta oike. Mathangda pigliba angang singi art competition loinana chahi 19 dagina 19 phawbagi naha singi oiba career counseling amasung skill development session ama pangthoke. AI inclusion in today's employer job market collaboration habehiramda Anudip Foundation Guwahati gi counselor oina senior soft skill faculty Sorokhaibam Lamgan Bichanuna guidance amaga loinana skill development amasung AI course tambagi awareness counseling program ga loinana ayuki tharomadu loisinki. Angang singaloina thamkiba thoromdugi saklen matung nungthilgi oiba thoromda nupi macha amasung laimalup ki member sing mau sing kangthro sanaba kaloinana numittugi thorom chinglemna loisinki. Silchar gi Rajiv Bhavan ki conference hall da Young Manipuri Council Assam gi career and counseling cell gi thausil makhada pathways to future haina mingthonba nongmagi oiba career counseling session ama ngarang April gi 18 nongmaijing numita mapung phana pangthokre. Thoromgi ahanba tangkakta aphong mamipomga loinana Young Manipuri Council Assam gi President Roman Luang, Manipuri Autonomous Council Demand Coordination Committee Assam gi Chairman Kangapam Santi Kumar, Social Activist Surja Kumar Sharma amadi SS Career Solution gi Senior Career Counselor Sanjenbam Silomina mayai tangwal lengsinke. YMCA gi Chief Advisor Dr. Raju Kumujam, Advisor Sinam Ibocha, Okram Lakikanta, Laisom Mani amadi YMCA gi Finance Secretary Khetrimaim Indra Kumarna achamba khudol porpiduna dignitaries singboi kaikhumnakhe. Ani suba tangka ki technical session da miyamna thodok hendona sakhangnarabi SS Career Solution gi Senior Career Counselor Sanjenbam Silomina saruk yakiba mahiroi singda saruk yakiba mahiroi sing amadi guardian singda masa masa ga chanaba career khanjaduna karamna punsida maipakna hingadage haibagi matangda marik chumna takpiramkhe. Thauramda Assam University ki linguistic masangi Professor Khumujam Dhiren, Assam Lenga ki Water Resources Department ki Assistant Executive Engineer Akhom Chanmani na chingba sagnairaba miyoi singna saruk jakhe. SS Career Solution ki Psychologist Tina Naurem, OSD Dijendra Maikambusu, YMCA ki Maiketagi General Secretary Rosen Iromna thagatpa phongdokpaga loinana matungdasu Assam gi tongan tongan mamafam singda sigumba thorom pangthokpadasu miyamna mating pangbiu haina phongdokhe. Na computer engineering tamada artificial intelligence hairakpa machine learning jo hairakpa adu mi pame si pot ahum siya tamgi ta ga angang do apps haba haigani website design to haigani mobile game develop to haigani adigi matata angang do ethical hackers jo ebi ethical hackers haide kanano the hackers who work for the government of India. The kind of tabak to gani cyber crime da CID da CBI da
ꯔꯣꯗ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣ ꯊꯕꯛ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯋꯥꯗ ꯏꯟꯗꯤꯌꯥ ꯃꯆꯥꯅ ꯌꯥꯝ ꯇꯝꯗꯕ ꯂꯥꯏꯟ ꯑꯃ ꯂꯩꯌꯦꯕ ꯑꯗ ꯑꯁꯤꯡꯕ ꯑꯉꯥꯡꯗꯤ ꯑꯗꯨ ꯇꯝꯃꯦꯕ ꯃꯣꯏꯅ ꯇꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯤꯟꯇꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯁꯦ ꯏꯟꯖꯤꯅꯤꯌꯥरिꯡꯗ ꯄ꯭ꯔꯤꯟꯇꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯇꯝꯕ ꯀꯥꯡꯕꯨꯁꯦ ꯔꯤꯖꯔꯚ ꯕꯦꯡ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯇꯞ ꯂꯥꯛꯀꯅꯦꯕ ꯁꯤ ꯀꯥꯡꯕꯨꯁꯦ ꯀꯩꯅꯣ ꯃꯣꯏꯗꯤ ꯅꯀꯂꯤ ꯄꯩꯁꯥꯁꯦ ꯀꯔꯝꯕ ꯑꯣꯐꯁꯦꯠꯇ ꯂꯥꯛꯏꯅꯣ ꯀꯩꯅꯣ ꯃꯣꯏ ꯈꯪꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯇꯝꯗꯕ ꯄꯣꯠ ꯀꯩ ꯂꯩꯒꯦ ꯊꯤꯔꯒ ꯍꯨꯝꯃꯒ ꯇꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯃꯥ ꯃꯃꯤꯠ ꯄꯥꯡꯕ ꯃꯤꯅ ꯍꯧꯖꯤꯛ ꯀꯩ ꯇꯝꯒꯅꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁ ꯇꯝꯒꯅꯦꯕ ꯑꯗꯨꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯏꯟꯖꯤꯅꯤꯌꯔ ꯇꯝꯒꯅꯦꯕ ꯑꯗꯩꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯏꯟꯖꯤꯅꯤꯌरिꯡ ꯇꯝꯒꯅꯦꯕ ꯃꯃꯤꯠ ꯄꯥꯡꯕ ꯃꯃꯤꯠ ꯊꯨꯅ ꯄꯥꯡꯍꯧꯕ ꯀꯥꯡꯕꯨꯁꯦ ꯀꯩꯅꯣ ꯊꯥꯏꯅ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯇ꯭ꯔꯁꯨ ꯌꯥꯏ ꯑꯃꯔꯣꯝꯗ ꯈꯔ ꯏꯀꯥꯏꯕꯩ ꯋꯥꯅꯤ ꯆꯥꯗꯕꯗ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯍꯣꯠꯅꯔꯤꯉꯩꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯤꯔꯥꯏꯕꯤꯔꯦꯀꯣ ꯅꯣꯡꯃ ꯑꯩꯈꯣꯏ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯐꯤꯜꯗꯅꯦ ꯑꯦꯒ꯭ꯔꯤ ꯏꯟꯖꯤꯅꯤꯌरिꯡꯒ ꯇꯝꯍꯧꯕ ꯀꯥꯡꯕꯨꯁꯦ ꯃꯥꯒꯤ ꯏꯃꯨꯡꯗꯣ ꯍꯌꯦꯡꯋꯥꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯥꯏꯈꯤ ꯇꯥꯔꯒꯁꯨꯅꯦ ꯆꯔꯥ ꯁꯨꯡꯍꯦ ꯍꯦꯜꯂꯣꯏꯕ ꯀꯩꯅꯣ ꯃꯣꯏꯗꯤ ꯂꯩꯅꯨꯡ ꯃꯅꯨꯡꯗ ꯇꯧꯔꯒ ꯏꯟꯖꯥꯡ ꯊꯥꯕꯁꯨ ꯍꯩꯌꯦꯕ ꯁꯤ ꯀꯥꯡꯕꯨꯁꯤꯗꯤ ꯑꯦꯒ꯭ꯔꯤ ꯏꯟꯖꯤꯅꯤꯌꯔꯒ ꯍꯥꯏꯁꯦ ꯂꯩꯕꯥꯛ ꯃꯅꯨꯡꯁꯤꯗꯅꯦ ꯇꯧꯔꯀꯥꯟꯗ ꯐ꯭ꯂꯣ ꯁꯦꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯝꯕꯤ ꯊꯥꯗꯣꯏꯁꯦ UV ꯔꯦ ꯁꯤꯖꯤꯟꯅꯔꯒ ꯉꯥꯒꯤ ꯃꯊꯤꯒ ꯅ꯭ꯌꯨꯇ꯭ꯔꯦꯟꯁꯀ ꯁꯤ ꯇꯧꯔꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯐꯖꯅ ꯊꯥꯕ ꯌꯥꯏꯑꯕ ꯑꯗ ꯐ꯭ꯔꯥꯟꯁꯇꯗꯤ ꯑꯔꯕꯟ ꯐꯥꯔꯃꯤꯡ ꯍꯥꯏꯕ ꯁꯤꯁꯦ ꯌꯨꯝ ꯑꯃꯗ ꯂꯝ ꯑꯃꯗ ꯐ꯭ꯂꯣ 10 ꯁꯥ ꯇꯥꯔꯒꯗꯤ ꯃꯗꯨ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯅꯣꯏ ꯂꯩꯅꯨꯡꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯔꯅ ꯆꯤꯟꯖꯥꯛ ꯊꯥꯖꯧ ꯍꯥꯏꯌꯦꯕ ꯐ꯭ꯔꯥꯟꯁꯇꯗꯤ ꯑꯗꯨꯅ ꯃꯣꯏꯗꯤ ꯃꯈꯥꯗ ꯇꯧꯊꯔꯒ ꯃꯣꯏꯗꯤ ꯏꯟꯖꯥꯡ ꯊꯥꯏꯌꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏ ꯑꯦꯒ꯭ꯔꯤ ꯏꯟꯖꯤꯅꯤꯌरिꯡꯒ ꯍꯥꯏꯁꯤꯅꯦꯕ ꯑꯩꯈꯣꯏ ꯍꯌꯦꯡꯋꯥꯏ ꯅꯨꯡꯁꯤꯠ ꯍꯣꯜꯂꯛꯇꯕ ꯌꯥꯔꯣꯏ ꯏꯁꯤꯡ ꯊꯛꯂꯛꯇꯕ ꯌꯥꯔꯣꯏꯕ ꯍꯌꯦꯡ ꯒꯣꯔꯃꯦꯟ ꯊꯕꯛ ꯂꯧꯔꯛꯀꯗꯣꯏꯁꯤ ꯀꯅꯥꯅꯣ ꯑꯦꯌꯔ ꯄꯣꯂꯨꯁꯟꯗ ꯊꯕꯛ ꯇꯧꯔꯛꯀꯗꯧꯅꯤ ꯋꯥꯇꯔ ꯄꯣꯂꯨꯁꯟꯗ ꯊꯕꯛ ꯇꯧꯔꯛꯀꯗꯧꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯤꯉꯩꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁꯇ ꯌꯧꯅ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯊꯕꯛ ꯇꯞ ꯂꯥꯛꯈ꯭ꯔꯅꯤ All Assam Manipuri Women Mairapabi Coordination Committee Sonai Subdivision na Bir Tikendrajit Auditorium Hall da miyam gi oiba mifam mangarang April gi 18 da pangthokre hairiba mifam asida Sonai Subdivision gi President Ningombam Ongbi Tilotamana mifam apu aduga All Assam Manipuri Women Mairapabi Coordination Committee gi Secretary Komlapati Sana Advisor Oinam Nilu Advisor Mutumongbi Subhasini na Chingbana Dais ki Leiteng Oibiki mifam da Khungang Tarani Pandagi Mairagi Masing Amadi Advisor Yumnam Manikanta Laisrom Biralal Advisor Oinam Krishna Advisor Akhom Babu Advisor KH Buddhachandra na Chingbana Punna Khananena Rabamatungda Maroi Bawarep Kharalauki Hairiba Warep Sing Adudi Sonai Maikei da Choijaina na Leiriba Mairagi Unit Sing asi Athubada Tasinana Bahonaba Tha Khudingi Sonai Subdivision gi Unit Singa Mifam Phaminaba Manipur da Thokliba Tamthiraba Thodok asigi Matangda Sonai Mairapabi Division na Angamba Thodang Loba Haina Lepnakhe Loisilakpada Mathang Thada Sonai Icha Khomram Lekai da Mairagi Oiba Mifam Amuk Phamgani Haiba Wafam Lepnakhi Haina All Assam Manipuri Women Mairapabi Coordination Committee Sonai Division gi Maiketagi Yumnam Ongbi Ibemlegi Cherolamata Hairi World Meetei Council WMC na Manipur gi Ukrul amasung Moirang da thokiba mihat mipun gi thodok sing adubu kanna yaning da bamasung awaba phangdokre thodok sing asida leikidraba sing imung manung gi awaba da council asina saruk jari haina phangdok pakaluna na athuba matamda achumaran thidoktuna maral leiraba sing cherak pinaba lenga ki mafam da taksin ki Ukrul gi National Highway da thokiba thodok da retired soldier ama yauna maral leija da bami ani hat ki bagi thodok adubu kanna yaning da phangdok ki WMC gi information Publicity Secretary Mutung Kunathuna Tadorokpa Press Serolamada Thodogasibu Thamoi Sokna Pendaba Phongdorokpa Galunana National Highway Singda Security ki Checksel Thorang Kankhanaba Masung Lalhuba Kanglup Singi Mathakta Akan Mathabak Lokhatnaba Taksinki Cherolasina Moirangi Trong Lobida BSF Jawan amagi imungda April gi tareta thokiba thodoktasu maralejadaba angang ani leikidaba masung makhoi apokpi mamana phibam thina asoga pannang kibasi miyoibagi mayokta chatharakpa achoba crime amani haina phongdorakle 197 Battalion Jharkhand Head Constable una thabak tawduna leramba Kasar Koroi Kandidagi Konthaujam Anand Singha Apokpa Konthaujam Kanta Singha Mahaki thabak mafam Jharkhand Masagi anaba madagi leikidaba matamda Masagi chahi nifumathoi sukre Mahaki loinabi machanupi ama Masanupa ama Mahaki apokpa amadi apokpi sulehori Mahaki aroiba mathau mangamgi thauramda 147 Battalion CRPF Kasipur ki Commandant Bruno A Sarukja ki bagalina salami katki
Panbayai Konthojam Anan Koroi Kandida Linkhatkiba Naha Lomi Marup ki Well Wisher Amasuni Mahakna Manung Matam Chadana Laikhidabada Naha Lomi Marup Koroi Kandigi Thobuba Singi Maigedagi Lubasigi Legal Advisor Su Oiriba Lakhipur Court ki Legal Aid Defense Council Advocate Fanjobam Loknatna Laikhidaba Konthojam Anan gi maramda wafam khara phongdoraki adigi laibak thiba haiba tare khoi gi khong sigoi na yamna mak tanglaba khoi khuting mang nu sijaraba adungolaba chinena oma khoi gi marak tagi na buna maram oiraga leigi dabasi yamna mak laibak thibani magi adungolaba thwai mirelna asibagi lai khamnung lairem bigi masai golda ingna chikna leibo oidana oibo isanu haibadu dalong mapungi phumda thawni jabagolojana imung manungi awabadasu khoi khuding makna saruk yajari haba wafamsi Nahalomi Marup Club Koroi Kandigi Maikaidagi Thamjari April gi tang 19 thangja numidang wairam pung manga makhai tabada Delhi gi ESI Hospital da Assam Tripura Meetei Apunbalup Atmal gi founder cum core committee gi executive member ama obirambi masagi chahi yangkai surabi laurembam ongbi panchami devi masagi anaba manamaram oiraga Mapuroiba amadi masahani thamlamnaga mapugi khuya tankhre panbayai mahagasi tuko ramnagar silchar gi laurembam ranjan WMC Rajasthan unit executive member gi loina bini panchamina manung matam chadana laikidabada Atmal amadi WMC gi member singna mahaki thawaina ingna chingna mapugi nakta lairuna bagi damak thawni jaki haina WMC gi information amasung publicity mutung gunadhon gi cherolamada paudam lakle Kanglei Park Students Association KSA Jiribam District Council na senduna Jiribam gi babu parada laiba Jiribam Higher Secondary School gi sanabungda April gi taraturuk tegi chatharakiba tara mangarak suba Jiri Sports Meet lisinganiga kuntaruk ngarang loisinkre loisin thauramda Desam ga KSA ga football final match sanakibada Desam na KSA bo goal 3-0 da maithianduna Desam na champion aduga KSA na runners up takhi KS Nilkamal Shah Jamal Iqbal Hussain amasung Aziz Haidarna sanaba adu conduct tawki loisin thoramadda Jiribam Higher Secondary School ki principal in charge KH Indi Kumar KSA Jiribam District Council ki president K Somorjit Jimwa ki president TS Jini Devi IPSA Jiribam ki president G Ibohol Sharma SWA Jiribam ki president K Ibemnungsi Devi Borobekra Jiribam District Manipur ki SDC Moirangthem Devananda KSA Head Office ki president Seram Hemjit Meetei Andok Head Office ki president Chingkhei Luangsa amasung IPSA Head Office ki Secretary General Nongthombam Sanajawba Meetei hairiba miyoi sing asina mathang sirna Presidium member sing oina daista phamki Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu Lakhipur Online, subscribe, like and share. Aroibada maruoiba pau amukhanna Manipuri Laimalup Eastern Guwahati gi ahumlak suba chahi gi thoram Jorabad Guwahati da chinglemna pangthokre YMCA na sinduna nongmagi oiba career counseling session ama Silchar Rajiv Bhavan da pangthokre All Assam Manipuri Women Maira Paibi Coordination Committee Sonai Subdivision gi mifam pangthoktuna warep kyamaram lokre World Meetei Council na ukrul amasung moirang da thokiba thodok singbu kanna yaningdaba phongdokre 197 Battalion Jharkhand da Head Constable oina thabak tawramba Konthojam Anand laikhidre Assam Tripura Meetei Apunbalup ki Executive Member Laurembam Ongbi Panchami laikhidre amasung KSA Jiribam District Council na sinduna chatharakiba taramangarak suba Jiri Sports Meet lisinganika kuntaruk loisinkre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare